Maichai ST lista Talana Honabada, RPI Ahan Matabu Oigan Haina, RPI Atawa again National Secretary, Mahasot Thousand High Grade. Kurumjari, ISTV ki Pawming Tabir Sumutaram Nokjari, Hosipau Sandon Pizari. Maichai ST lista Talana Bahonabana, RPI Ahan Matabu Oigan Haina, RPI Atawa again National Secretary, Mahasot Thousand High Grade. Wapamasi RPI Athawale Manipuri State ki committee member oina thopuna bagidama khalaba miyosing taram opagi charamama konumo mangda leba maipagi holda pangtokiba thoramda wapamasi phongdokibani mangna maka taradana RPI asi ahanbada karino haiba Manipur gi miya namapung phana khanglamdabani adubu imaleba ki damak yaifanaba thabak tawdaba yade yelomi singi phangdana lariba haksing phangandaba yade haiba wakhalon manaba miyosinga punna Katok Amagalena Honabadagi, Nasidi, Manipugi Miamna Sakangle. Master Sunachana, ECI na RPI Asibu, Regional Party Am Oina Sakangana, State Party Am Oina Tabak Tobangamle. Party Asina Pimasi Europada, Soktopo Fawi. Yellow for of Singi, Hak Pangnaba, Idam the Masakadamau, Tauram Dava Tabak Sing Toba, Soiram River Tabak Sing Sum Tokuna, RPI na, Mang Tana Honaraga, Imalibak Amadi, Yellow Singi Hak Pangnaba, Honabada, my Palo Dabagi, Madame Lake. Maramasina Manipuri interesta punna thabak tawminaraga Maichai bu ST lista Zalhanaba RPI na ahanba pandam thamlaga honagani haiki. Political party oiraga matam pakita politics of actually political party oiraga ai political person oiraga ai political leader oiraga so matam politics of actually akoi political party si political party oiraga so our main motto is actually development my reason actually public right now say actually yellow is so actually understand on minaraga nusi tanana mako sam phari ba kane mako de tanana mako de su nusi ba mani ka hin da ko ina ai sina amana right family sibu abasu thungba yaina ai de mako ni support to minaraga thaje leader support ki table da thami da ngam da ne ai de ki bagi ngam da ne ai thanje Pakistan Army na Jammu and Kashmir region da satharakpa cross border attack ta Jammu da deploy tawba Manipur ki BSF ki constable ama laikidre hairi laikidaba constable di Deepak Chingakham sahi kunmangani hairi mahak Thobal district ki Yaripo Yambe mathak lekai dagini mahak 30 battalion BSF ki Kharkola da leiba border operating post da deploy tawbani mahak singani kunmathoi ki April amada BSF ta constable ina changkibani hairi India amadi Pakistan lebak ani gi marakta ceasefire chatnare haina US ki president yauna lakthokraba matungda pong khara leraga Pakistan army na amu hana yanakiba ceasefire thugaiduna artillery amadi drone yauna cross border attack tacharaki Pakistana kapsilakiba artillery cell pokhaibada BSF ki SI ama constable Deepak yauna personal mapan asopan nangki solaba singadu layeng chachana bagi dambak military hospital Satwari Jammuda Bukhatki adubu Constable Deepak Hospital adumakada laikannaba ngamdana laikhitabani hairi World United Youth Club Wangkhai Angom Laikai gi Nongna Saba Office Room ama Wangkhai SC MLA Thonga apigani Thangjam Arun Kumar na ngasi hongna bi matung ina hangjokre thoramadida World Club ki President RK Gokul Chandra Advisor A Tomba Senior Member L Rajendru amadi L Ranjana Mithunglen Singh oiki thoram aduga mailena MLA Thangjam Arun Kumar na Laikai amada club ama leiba si yamna maru oi leba ki oiba isu sing lakpada club ama di maina pai bising na sobo thodang lori mangna asam angamba khara honabada club asigi ahalaman amadi member sing na thamoi seng na honaduna office asi sabada mateng bangmiwa thamoi seng na thakali atuba matamda laikai asigi maira sangsu sangaragani maki maikai degi laikai asigi thabak thoram singda angama mateng pangani haiki Mama tamda lagi member kudi mak lekai saya lagi ahal sing narol sing mai sing boinu mak community leba boinu uzai kalau mama leba kanda yang tengah padana office sama leba sini yang maroi bra yang kantor kanda masih office sama padana handoga yang office ki embarrassing issue ma doa kana bakanda numai na ba adu official leba document bu thamasu thorom bu tawrabasu numai na ba ina ki du office sama Singul sakana lagi wakal lom sama sini kelas official macam ni. Wang ikan tu siapa cawe
dingi la iba mera pai sang khangde club sing khangde awat ngakani adu koi da su thada biriba ma no ne khangbi ni local area fund yam ni yan thona gi ba ha ku thungna de mafam yam sunina koi ha ku thungna de adu lejeri ba kal duna koi yana na ba ona jabni masida club da so legi no member sing na adu ga kai gi ni ba sing na mai ba sing support to bi na ma so ngamni anu matam kuna maga person sabina jai I guess I think it's ngam bona jage Indian Knowledge System for Global Excellence Habasida Normal Yoiba International Seminar Ama Nor Eosida Leba RK Sanatomi College of Education Gi Conference Holder Bangchokre Manipur International University RK Sanatomi College of Education Amasung Bhakti Vedanta Institute Manipur Prant Nampuna Sinduna Bangtoki Bataram Adida Kaksim Kuno College Ki Hanagi Librarian Acharya Kaksim Tabam Razamani Sarma Manipur International University Gi Dean School of Human and Health Sciences Professor N. Ibohal, DM University Gi Hanagi Vice Chancellor Professor N. Rajmohan Amadi, RK Sanatomi College of Education Gi Advisor Professor K.S. Ajitna Singmana, Metunglen Singwana Saruyaki. Ngasigi seminar adugi matangda RK Sanatomi College of Education Gi Advisor Professor K.S. Ajitna, Malengi Oina Hingminari Ba Myoibi Singi Marakta Amana Amabu Tuhat Pagi Tabak Asi Tadok Aikoi Masel Ingna Chikna Punna Hingminabagi Wakalwan Sing Sandoknaba Pandamda Seminar Asi Pangtokpani Haiki RK Sanatomi Devi College of Education Sina Manipur International University ga sponsored by Bhakti Vedanta Institute Manipur branch Sina Silaga Mayamda akogi Indian knowledge system sina worldly peace worldly excellence maramda hen khudungchana ba akoi sinjabani masi akogi syllabus ka national education policy ga sum mari lena ba not dharmic wante rather academically akogi wakansi wisdom si hen na patok na ba masi akoi coexistence peace world peace adagi religious awareness si takpane religious ai na ishor gi adu na hindu muslim wanate coexistence one isha hen shanti prono world excellence akoi wisdom si spiritual harami na okalam da khangi bi just akoi hen tolerance wang ba akoi just to live together peacefully adu da emphasize to ba adu program Rajmoni Hospital and Research Institute na Irong Youth Development Association ga kusamaduna lemna layang bagi kemama Irong Sesaba mayale kaida ngarang pangchokre hari kemadu da hospital asigi doctor singna gynecology orthopedic obstetric psychiatry yangna general medicine gi anaba layang ki pawgi matana temba bremtan lozari Atamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup National Forensic Sciences University Manipur campus ta Professional Diploma in Crime Scene Management amasung Cybercrime Investigation Cyber Security ki admission hauzare. Ako pamarol gidamak 9233591616 ta contact tawirao. Honglagliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Power Chemistry, NEET, Shampat Playmajanlekai Lane 3, different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. In 2024, Comet School produced first position holder. With first position. My name is Shia Karakton and I secured first position by person exam 2025. With 11 position holders. And 27 subject toppers. Comet School guidance, moral support. Behind this success is a powerful shift.
Digital smart learning. The school has provided advanced digital facilities from smart classes to interactive panels. These tools have made learning more effective. Digital world Led by highly advanced faculty, our students don't just study, they understand, apply, and excel. Caesar Hospitals na keyhole surgery pangthorakpa chahi kungamapan mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo birib. Novocamp Health Care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novocamp Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Break matung taram na moksari makataba pauda Manipuri Sahitya Parishad Tripura na nekol ka kosam naraga laikiraba saknaraba RK Jitendra Jet amasung Atul Ranjan Datta anigi ningsing miphamama Agartala Nazrol Kala Khetragi Sahitya Academy Hall da pangthokre tharamadda Parishad ki President L Viramangal AMC ex Mayor RK Prafulajit nekol ki Director Dr Nirmal Das amasung Dr. Arindom Datta Saruyaki. Thoramadu Tripura Bani Prakasani Mapu Raghunath Sarkar, eminent writer W. Biramangal, MSPT GS Thaudam Nilkumar, Tripura Ravindra Parishad ki Subhas Das, Sahitya Parishad ki L. Kumar, Gyan Bichitra ki Mapu Devananda Dam, M. Mrinal Kantini Singbana Wangang ki Hairi. Korirol Silup Sanglen Lakipura Malem Imagi Nimika Mailenena Manipuri Sanura Korzai Lof Kasar Assam Senduna Thorom Ama Pangchokre Thrammaduda Macha Kholgi President Sawam Ongbi Zayanti Thabaktaki Potharabi Gram Sevika Irungbam Ongbi Prabhapati Su Saruyaki Tharanga Mailenena Sereng Saidinabasu Pangthoki Ibe Mana Present Toba Case Gopen Wangna Production Toba Saitjit Bikena Direction Piba Tenau Hidromna Music Composer Ojana Folk Tronica Manipuri Edition The Banyan Session Hainaming Chonba Music Album Ama Manipur Press Club Loktak Holda Release Tokre Thramashi the Producer Case Gopen Luang Music Composer Tenau Hidrom Director Satyajit BK Saruyaki Case Gopen Luang na ngasi International Mother's Day Nimit asida Music asi malemgi ima singda maruina iramda Manipur asig ima singda kathoksabani haiki Lois Rakudamari Bapau Aman Epizari Mijay Majay na ST lista Sarana Bohona Bana RPI gi ahar matabo oigali haina RPI athawa legi National Secretary Meheso Thongawdana haikre House Public Media SBN Manipuri Pau Matanga Salojare Min Tabi Singha Bukana Urumjare